Mara laibasing ainggi oiba sarak phanganningbadagi pulista wakhatkibane victim haukiba me ahumda kuki militant singna miyoibagi minungsi machet amata yaudana nupi oibigi ikai khumnaba mangan bikiba amade otnaibagi thawong sathakibagi thawdok adu lotsinduna thambada awaba polum ama oirakpadagi mara lairaba miyoising adu matik saba ainggi oiba sarak phanganningbadagi pulista masamangna wakhatkibani haina gang rape ki victim masana phongdorokle Chahi asigi me ahumgi numidang wairamda lamdam asida saidang liba kuki singna aronba thawrang amagi makhada lamdam asigi yelongmi phurup mitei singi mathakta landarakhe numit asida Churachandpurda leiba mitei gi yum kaya kuki khulai paiba singna mai thakhe maduda thawaida bu hinglavadi khanna maina chahauraba masagi mayumbu tunghanna yenglamlaga manaw nupigi macha aduna mathada konduna amade mahak masagi macha anina makhut namana samlaga selakhe Maduda khudi thiduna tusinbadagi mahak wakhal mangkhe maduda sadan baga pangkhak wairaba kuki khulai paiba manga tarungna mahakpo salak tamkhe mahakna wakhal tarakpa matamda mahak atopa mafam amada mitei singna kanbiramkhe thokiba thamoi kainingai wairaba thogdok adu ningsinglakpa mikup khudingda wakhal mangduna wantharakpadagi khudaki waina layeng satharibe victim masina hai thogdok adu lotsinduna thamba pamdaba amade achumba wayel ama phangduna mara leiba singbo Sairak phanganningbadagi mahak masana pulis ta chatuna wakhatkibane case asi CBI da sinabiduna athuba matamgi manungda loisinba pami hainasu ningamdana phongdorokhe panba yabade tabada thamoi songningai wairaba thogdok adu victim masamakna Bishnupur District Women Police ta tha asigi mapanda chatuna thogdok adugi matangda wakhatkibane mahaki wakat adu taraba matung pulisna FIR ama lokhatkibane Bishnupur District Women Police na lokhatkiba FIR adugi matunginna pulisna victim asibu RIMS के Department of Forensic Medicine Technology da wakat adugi mathau taba medical testing tawkhre case adu makhatana Churachandpur District Women Police ke OC da khusinakhibaga loinana OC na victim bu thogdok aduga mari leinana machin hangkhre amaromda Churachandpur gi gang rape ki thogdok ase CBI na pairaba yana leire haire